Modeling world chahi taramapan suraba Manipur gi Ningombam Jairaj na anova milestone ama thamba ngamkhre. Thailand gi Korat handak ta pangthokiba Mr. Cosmopolitan English singani kunmari pizenda India represent tawriba Manipur gi Ningombam Jairaj na Supermodel title Lourakkhre modeling world da anova milestone ama thamba ngamkhre. Jairaj Imphal West ki Chingjamai Chinga makha Ningombam da leiba senior journalist sana Jawba Ningombam amasong and Patsori Machanupa Ahani. Mahak Hojik Dana Manjuri University DMU Bachelor in Business Administration BBA Tamliba Maheroi Amasu Oiri. Mahaki modeling journey ase mamang chahidagi horakibani. Mahak na pamjaruba modeling asidagi Mai Pak Pakhong from mamang chahidagi horaki. Mahak na English singani kulhumdoida global model Indiana Sinduna Pangtokiba. Mr. Cosmopolitan Fangduna modeling gilamda global area da khongda bangam kibani hari.